Maukot Kuki Kulda Lakpa Assam Rifle Personnel Sing Satrikta Tangkhul Nupina Thatkhre Numidang Weram Phawda AR gi Kangbu Sana Lakta Thaidok Lairi Kamjong district ke manung sana lairi ba Maukot Kuki Kulda Satnaba Lakpani haiba Assam Rifles ke Kangbu ama Satrikta Tangkhul Nupi mayam ama thoraktuna Thatkhre Ngangnaba yaba ngangnarabada Nupi sing aduna Simon bada kitaba ngamdaduna mamai leirega Satkre Thaudok asigi matangda Satrik Khulen gining thaugi pause asiga wari sanabada hai ngase yukpung taruk rom tarakpada Assam Rifles ke personnel kaya yauba gari manga khul asi phauduna lakpu unaki matamatu Satrik ki khunja sing haibadi mapung oina Tangkhul Nupi sing aduda Satrik khunauda thoktuna thatpa hauki khunja sing ge maikai de kangaudana singnaningai oiba mongda lakiba Assam Rifles ki Kangbu aduda kadai de satkadabano hai nangki matamadu personnel sing adugi maikai de border pillar yengbani amuk hai turel lom de satkadabani haibina singba sing manada bu wafam kaya phongdokhi matuna khunja sing hena singnaba hengalaki tungda makhui ki makok tongbo officer sing khunja sing pau phauna bada Maukot Kuki Kulda sakgadabani hairaki maduda miyam no wafam adu yaroi haina tatuna ayuk ki pung tara khara hen bada Assam Rifles sing adu handokho haikri Assam Rifles sing adu kari ki matang da lakpa oigadari pano haina khulgi ningthau aduna hangbada hojik oirakliba phibam asigi matang do oigani haina khumlakhi kari maram no haibadugi chapsaba paukhum aduti pirakhide thajabe ampham dagi phangba pauna hai Assam Rifles ki personnel sing adu ngaki oina mafam adutagi hankhraga sum Makata na lambi adu laknaba thaurang tawba leptri numidang weram phawba makoi Indo Myanmar border Russian ba sanalok turen torbanda thautharaga Sathak Saraga Matam Ngaiduna Laibagi Pivam Ama Uba Fangi Madu Makoina District Administration da Mateng Pangbina Bahaj Bagaluna Nupi Sing Adubatan Kaibina Police Force Sing Kausenbo Oina Tawi Police Personnel Sing Lakabasu Yargi Masing Yamlaba Personnel Sing Lakabasu Makoipum Namak Tiang Naba Nupi Sing Sem Saba Ui Haina Kul Adu Kunjamana Pausi Asita Hairi Panbay Abadi Tangkhul Sing na Kuki Sing Hiramamada Tamari Laina Danaba Warep Loba Lake Rabani Yausang kumai numit humni da tension biyo kumai harau matam sangna kuina pangthok pana hiram kayadam mang jaba piri ningon club Yausang numit humni da tension aba apil to baga mari leina ngasi hairok part 3 da laiba ningon club temporary office ta pawgi mifam ama pangthokre pawgi mifam aduga mari leina ningol club ki secretary moirang tem inu ngan bi janu na haiki bada me hum dagi thorak liba laiba ki irang asina maram oirga mioi kaya ama awa bata aduna relief camp da punsi leli mioi kaya ama ki mirau khol lep tri masipum nama ase koina khantha minar ga yausang kumai numit humni da tension biyo kumai harau matam sangna kuina pangthok pana hiram kaya ama da mang jaba piri matam kuina harau kumai pangthok pana arem bada sel ka hena satnaba maram ohelibani adubu inkhalagibani ha kaya amani sa sarak pana ohelibani haiki mahakna makata na haini sa sasilaga yausang kumai manungda aber taibagi na madanu pi singda masa sok pa haibadi moles na singba thawong kaya sathanaba khudong chaba piba oina su tawhali amarom da thabal chongpham de kinupi singbu kautok pir ka ijar manghan batana tana geng rep phawba sathabagi thawong kaya ama mamang thakta laikhre aduga bosem amati kosem na lobo exam mayuk nariba sata satri mahiroi sing de hena wakhal charang naba pokhan ba aduga mahima sing matam da su akai bu helli amarom da lambi da thawri thatpa sina emergency lakpa na yek purakpa sing de hena kudung thiba maram ohelakpa asik makaya sipun wakhal taminarga yausang kumai asinumit ahumni da tension si hairi magna makata na hai yausang kumai asina miram gi chatna bi kaya singsiladuna abertai na bai sing saina ba thawri thatpara singba asidagi khara na thaira kai khoi isagi leijaram banat ki oiba mongda yausang kumai asi pangthok minasi aduga kumai harau da extend singba pamda thodok sing thoktana bai khoi punna section minasi maram aduna iramdam asida leibiri ba maru oina mama pa oiba sing na masa sing da kumai harau da matamda ka hena maru oina mama pa oiba singna masa singda matam ka hena manghan bata yaba pibi daba section ne yengsen biba tangai phade asigumba khudong thiringai oiba kaya se khoina khantha minarga wakhal ta minarga yausang kumhai numit humni da tension minasi loina lamdam asida leiriba club maira paibi amadi CSO singna sumateng pangbiu haina ningol club ki maikai dagi pukning singsinjari haiki ngasigi paugi mifam adu da ningon club ki vice president kontrakpam puja amadi finance secretary laisram tarusu saru yaki Pakistan lan lauthoktura Kabul da bom thathabada mioi chamaga kunthrak humdai sire Afghanistan amasuk Pakistan ngamkhai paring de khuthokna bagi sang hengkalak pada loinana Islamabad Afghan Taliban government ki mathakta lan lauthokre Pakistan Kabul amadi Kandahar yauna Afghanistan ke maru oiba city kharda dungtakta ki bom thathabada Afghan lan mi chamaga kunthrak humdai sire haina claim tawki amaromda Kabul nasu Pakistan ki lan mi yankhai phanga hatpa ngamle phongtoki nauna oirakle bi phem masiki matangda Pakistan ki defense minister Khwaja Asifna X tata dorakpa warol amada haiki Afghanistan ki Mayokta operation gajab lil haksa thaduna Afghan fighter kaya marom hatpa ngamle yimlo na palaibak ani ki marakta khut thokna rakraba matung da Russia amadi Iran nakal ani wari sanaraga athubu matam da lan lefana ba thaurang lamkhat kani haina taksil lakhre tangai padrabadi Afghanistan amasung Pakistan ki marakta wari sanana ba thaurang tawrak pada maru oiba thaudang lawna ba sem sare haina Iran gi foreign minister Said Abbas Ara
Kasina Phongdokhi Islam Lining Chapa Meeoi Singgi Yamna Maru Iba Ramzan Matamda Afghanistan amasung Pakistan Langi Pirep Lorok Libasi Kwaidagi Laibak Thibani Hairi Kolkata da Akanba Mayokta Richter Scan 5.4 ki sang da Yuha bagi thodok ama Kolkata amasung manak nak pofam sing da thokre Yuha ki bagi epicenter Bangladesh ta oiki sarang nungtil gi pung ama gamet kun gani thoi tabada Kolkata da Akanba mong da Yuha ki haujuk pabu gi oina thodok asida misi mina amasung lantum amang ata thokpagi report phangdri India Nepal Bangladesh amasung Bhutan ki mafam kharda Akanba mong da Haki beduna maram oirega tourism da soba saitheng ama pire haina report amana phongdokli Himalayan tectonic zone dagi horokiba yuwa haba aduna maram oiraga matam kharki oina lam koiba lakpa singda thingba thamki yuwa toina hagan mafam oiriba asia gi lebak sing asida tourist lakpa gi sang hantarakpa yai haina thajanari asinung tilakan mongda yuwa haki beduna maram oiraga tongan tongan ba flight sing cancel tawki hairi Delhi gi hanagi CM Kejriwal amadi Sisodia liquor policy scam da maral leite haina court na thadokre Delhi gi chief minister oiram Arvind Kejriwal amadi hanagi deputy CM Manish Sisodia liquor policy scam da maral leite haina Delhi gi Rouse Avenue court na thadokre excise policy scam da thabukta onthokna bagi matang da lautuna bagi thawong amata satkide haina court na phongdokhi CBI na DCT court ki wel adugi Mayokta high court na appeal tawragani haina phongdokhi CBI gi yamna ningba kainingai oiba thawong ama oina tongan ba CBI gi official sing sa thakiba thawong sing mayek sengna khangba ngamna ba departmental inquiry ama sa thalagani haina court na phongdokhi liquor policy scam ga mari leinana CBI gi laukala ko case amaga maram oiraga Aam Aadmi Party gi lusingba Kejriwal amadi Luina basingbu yamna saunu khudungchada ba mayok nanki kumja 2021-22 da AAP lengak na semkiba liquor policy amagi matang da CBI na case laukhatuna Kejriwal yauna AAP gi lusingba kaya morom farga jail da namsin ki wathok asina maram oiraga assembly election da AAP maithi ban nangkhibani court ki wayel tarba matung da Kejriwal na asumbadi matam kuina losinduna thamba yade haina phongdokhi Food safety ki drive ta February kuntra phawba chaba yagani tharamba watil fare Imphal East district ki food safety officer gi mere makha danga silamlong kaithel gi akoi bada leiri bachana thakna ba yonba dukan sing check tawada February kuntra phawba chaba yagani tharamba watil yauna manufacture trade yaudana yolamba bakery gi polam sing hai mahi maru marang na sing polam kaya su phagatkhre Imphal East ki food safety gi designated officer Dr Laikhuram Kripialin hai tongan ba dukan sing deki fagalakhiba bakery gi item sing asi dispose tawragani loinana hairiba bakery sing asi FSI gi license paiba oibana makhoi sing adu kauduna poram sing adu gi sel dukan sing da handokna bakhangal lagani sana thakna ba yonba gi damakta FSI dagi license lawgadabani hairiba license asi lawdana yonna ba kaya yawri ngasi gi drive asi yenglaba so thengna ahanbu oina FSI license asina law naba khangalamle makhatana license lawdana yonba thengnarabade akanba action lawkhatlagani haina phongdoraki Medantana India gi khwaidagi phaba hospital oire haina lawthokre Global Health Limited na salaiba Gurugram gi Medanta di Medicity na India da khwaidagi phaba hospital oire haina news week na lawthokre news week na status INC ga khosam narga lawthokpa world best hospital 2026 ta Medanta su malem gi atai atopa mangjil thaba hospital singa sangdam ningai oiba mong da phibam phagale hairi India Australia Canada Germany Japan Singapore United Kingdom amadi United States yauna tongan balaiba kuntragani toida leiba hospital lising ani chamnga gi phibam yengsilaba matung da makok mathang lawthokibani